Churachandpur Police ta FIR file tawkiba asina Kuki Singh asi foreigner ni mayek senghallagani haina haumina phongdoragli. Haukiba May 12 sin Kuki Zogi CSO Singna Federation of Haumi gi President Sapamcha Jadumani, Vice President Dr. Hira Kabui, General Secretary Y Siam, Publicity and Media Cell gi Robert Kom amasong Youth Wing gi General Secretary gi mathakta Kuki refugee haiba communal feeling oiba wafam sing Fongdo I haina charge tawduna Churachandpur Police Station da wakalakiba amasong lusingba sing asigi mathakta FIR ama launch tawbagi pau Federation of Haumi da leire refugees singna refugee ni haibada Saufam Tokte Federation of Haumi na ngasi fauba akaknaba document yaudaba tabak tawde haina loop asina thadropa sirol aman hairi sirol asina makata na hairi bana Kuki Singna India dagi lawkiba Kuki Relief Fund natraga Refugee Fund lawkiba sing aduna masigi kudamni Kuki gi Refugee Fund tungdaba Kuki Singna maram leidadaba mapandagi haidilakpa kangbu khaktana lamdam asida separate administration maukhogi land ama Manipur da semnaba demand tawbani maramdam laitaba Manipur gi yelhomi amatana Refugee Fund so lawde amade lensu tande taratare suba century dagi khundaraglaba lamdam asibu maramdamni khanba furup singna Manipur thugaina ba siliba Kuki Singdagi lapna leibana lamdam asida ingna chingna leiba ngamgani Federation of Haumi na khangi madudi Manipur thugaina ba siliba Myanmar dagi lona tumna haijilakpa KNO gi President PH Haukip ZRA gi President Thanglian Pau Guiten singba Manipur asida oidaba history kaya senduna Manipur thugaina ba honarakibani masi khangna India government na su tawduna Manipur da Kuki gi land ama senaba honabada na koinana thabak tawbagu miyam da uhale amaromda Churachandpur Police ki officer singna Federation of Haumi gi mathakta tharagliba case adu munna khalaga station asibu michat thiendana ba honafam thoi hairi Kaibi manaki singda sadikta basanama Kuki Singna Hatlaga Pukhre iseda sida PR lakraba matung thahum longi maya ase santi khara hanjilakpagi phibam lakpasida ngasi numidung bapung 12 khara helakpada Imphal East ki Sagolmang Police Station gi manung chanba Kaibi manaki sanung awang lekai da Kuki Singna sanama nongmaina Kaptuna Hatlaga Pukhre atai su hanaba honabada kalhaure hairi thawdo asigi matangna press na fangba pawgi matung inadi maitai singna loidiba santing Mipham aduda sadik chaba changlubada Kuki Singna nongmai Kaptuna chanama Hatlaga Pukhibani Kuki Singna nongmai kapthorakiba jaga asida Kuki Singna nongmai kapthorakiba jaga ase Mipham aduda leiriba Assam Rifle ki post leiriba adudagi meter chama rom tamak lapna leiba maphamne PR manung asida tampaki lamdana security force na mapang kaya da operation chathaduna Mipham mitpun chatharabasu Kuki Singna phongna nongmai kaplakpadadi karisu tawde nongmai kapthorakiba Kuki Singh adugi mathakta action lobagi mahuta wari sanaduna khambagi mawong miyamna unaki ngasi numidang BJP MLA singgi oiba Mipham Pangthok Kadouri Mipham asina yenaba laitana lusingba ama khalaba yai haina thajanari Anauba lengak ama senabagi damakta BJP gi MLA singgi oiba Mipham ama ngasi numidang Sanjen thongda leiba BJP gi MLA ama gi quarter da pangthoknaba sem sakre hairi adubu Pangthok Kadouri meeting asida BJP gi MLA kharadi Manipur gi mapanda leikibadagi saru yaba ngamloidauri haudi khurai kendra gi MLA El Susindro Delhi da leiri Jiribangi MLA Asauddin chatpa yaukibana Mipham asida yauroidauri masigi manungda BJP gi maru oiba MLA nupi ama yauna miyoi ahumchu saru yaroidauri hairi pause asina fangba pawi madungina BJP gi MLA singi oiba Mipham ama pangthoknaba honaba asida lamlai kendra gi MLA ke H ibom chana asawa thodang lauri ngasi nungthil pung ahumda Mipham pangthoknabagi damakta ngarang Sangai Hotel da book tawrang ki hairi adubu book tawramba du ngasi ayuk cancel tawkra hairi Oragliba phibam asina BJP gi MLA singi Mipham atopa miyamna thoina khangdaba mafam amada pangthoknaba thawrang tawnaba hotnabani haibasu tari chairaksida pause asina fangba pawgi matung inadi BJP gi MLA singi Mipham adu thongdu kendra gi thonga Biswarjit ki ningom thongda leiba mayumda natraga Sanjen Thong office colony da leiba MLA amagi quarter da pangthoknaba yana leiri hairi
Pausin hai ngasi Pangthok Kadouri BJP ge MLA Singgi oiba Mipham asida anauba lenga ama semnaba lusingba ama mathau tariba adusu yenaba amata leitana khanagadori hairi maduna ngasi gi Mipham asi yamna maru oiba Mipham ama haibadu oigadori hairi amaromda pause asina phangba paugi matungina ngasi BJP ge MLA Singgi Mipham asi loiraba matungda NDA na yauriba political party Singgi MLA Singgi Mipham amaso athuba matamda pangthongnaba yana leide hairi Sadar Health Chief Association ki Kongtang Kuki expansion ki Thaong ni haina MTU na phongdokre Sadar Health Chief Association na Kangpokpida leiriba Nepali Gorkha singda haudik chatharakli ba kihan khangan bagi Thaong asi Kuki occupy amasong expansion ki Thaong ni Thausil asigi makhada Myanmar dagi sangthilakpa Kuki singna lamdam asigi yelhomi amasong furup masa singbu namduna tanthokpi ba nampuda Kuki furupta pushin bagi thausil chathabani Asigumba thausil asigi mayokta lamdam asida khundaminariba yelhomi sing amasong laiminariba furup singna puna wakal taminaduna puna thengnaminanaba mathau tare haina Mitai Maitai Tribe Union na thadoroba serol amana hairi serol asina makata na hairibana Myanmar dagi sangthilakpa Kuki zo singna Manipur gi singgi lamdam singda letana khunda silakpana Manipur yauna thangnaba state amasong country sing thugairaga makhogi oiba Jalengam kauba leibak ama semnabagi thausil chathari thausil asigi makhada yelhomi furup masa thingbu Kuki furupta namduna yauhale anoba Kuki kaya sengali Tampaki Panchayat segment kaya so district council dan namduna hapchile thausil asi chathaba yadaba amadi ayet apan pirakpa furup masa kaya gi khulgi chief singchu kihan khanganba amasong phuchaibagi sabak chathari lisingani kunithoi da Kangthel dagi El Moses kom lisingani kulhumdoi da Khoiren taktagi Sarto Ahau kom President kom Union lisingani kunmari da social activist Assam Kachar lisingani kunmari da social activist Asom kom amadi Kangthel dagi Dr. Thangmilen kom loinana haukiba me kunmari da Konsakhul gi village chief Emlon Liangmai bu Kuki Singgi apamba sing pangtho haiba yadabadagi phuchaibagi Thaong chathake Englising amaga chanipan Taramapanda family amakak leirambadagi record leiriba Nepali singati lising amaga jamapan nimpumathoidadi Manipur gi ningthau Buddhachandragi Nepali nupi ahal Isori gi matung ina Nepali family kharasu ningthauna ayaba piduna khunda leita hanba leikre hauji Kangpokpi asi Kuki occupy district ama mapung fana senganabagi damak atopa furup sing takthoknaba thausil kana chathari mafam asida Myanmar dagi sangthilapa Kuki kaya gi khunda leita fam oina sengali masigi manung jana Sadar Hill Chief Association na Nepal gi Gorkha sing asin nampuda kaurakpani Nakalamaromda yelhomi singna khundaba singgi mafam singda mitoki mising nongmagi hengalaktuna Kamdong district da Kuki Singgi anoba khongpham ama sengalakli haukiba sahi khara asida unauthorized oiba mawongda Kuki khulmasing lisingani ga sawnga hengalakli hairaduna yellow furup singgi khongda fam mangsilakli ba asidagi yellow mi sing punsinduna singnaragli ba sing ase thengnaminasi hairi